Lakhipuronline puthokjaba September gi tang 13 lebak pokpa numit ki Khomjinba Pao tabirasi. Ahanbada maruiba Pao. Barak Tampak ki mafam kayada COVID ki cheksil thaurangi manungchina NEET amasung CCE lisingani ka kunmathoi pangthokre. Masagi chahi yangkai mapan suraba Bhupendra Patil Gujarat ki 33 suba Chief Minister oina ngarang wasak lokre. Tongan ba wakat kaya yauraba memorandum ama Manipuri Meitei Association Bangalore na Manipur gi Mukhyamantri da pisinkre. Higher Secondary ahanba chahida ming chanbagi aroiba matam September gi 19 phawba sangdogankre. Guwahati Panjabari da Manipuri People's Front ki Kamrup District Committee semkre. Binakandi GP na Lakhipur gi MLA Kausik Rai Butaram na okre. Saknai raba oza Thangjam Paulen amasung kabi Raghu Laisang themna leikidabada loop kayana makhatana awaba phongdongna rakli. Jiribam gi hospital asi district hospital ama ohenbiu haina Manipur lenga ke pukning singsilakli amasung Assam dangrang nauna mioi changmaga humphumari gi masada COVID ki anuba case thengnakre. Positive oibigi chang chada 0.8 ama oire. Haujik mapung oiba pau tabirase. Rajya sinba thungna pangthokki bagum Barak Tampak ki mapam kaya dasu COVID ki cheksil thaurangi manungchana mahiroi lising kaya marum haukiba nongmaijing nimita National Eligibility Cum Entrance Test NEET amasung Combined Competitive Examination CCE lisingani ka kunmathoi pangthokre. Changyang anima COVID-19 ki chana pathap ngaktuna offline da pangthokki. National Testing Agency NIT na silangduna NEET porikha sigi matengna leibak asigi mating leiba mahiroi sing khangatlaga medical college singda MBBS course ta ming chananabagi lambi yathokpani. Amaromda Assam Public Service Commission APSC na conduct toba CCE asina Assam Civil Service ki candidate khandokpagi thaurangni. Pradhan Mantri Sri Narendra Modi na Bhupendra Patil bu Gujarat ki Chief Minister oina wasak lobada haraw phongdokre. Gujarat ta nauna BJP ki Legislature Party ki luchingba oina khankraba masagi chahi yangkai mapan suraba Bhupendra Patil bu Gujarat ki 33 suba Chief Minister oina ngarang ningthau kaba numita wasak lawki. Gandhinagar gi Raj Bhavan da pangthokiba thoramda Rajyapal Acharya Devabrata na nauna thabak paiba amasung arun bangakpagi wasak lawonki. Panbayai chahi manga Chief Minister oina leirakhiba Gujarat ki Chief Minister oiramba Bijoy Rupani September gi tang 13 da resign tawkhibani. Manipur gi mahausadagi leijaraklaba miyam amasung culture bungak sinduna thamba Mitei jati bu scheduled tribe ki list da yahonba amadi Manipur ki Tampak ki jila taruk Bharat Sanvidhan ki 6th schedule ki matung ina ngak senanaba amasung atai wapam kaya marom yawba memorandum ama Manipuri Meitei Association Bangalore na Manipur ki Mukhyamantri Nongthombam Birendra ngarang pisinkre. Loop asina scheduled tribe demand committee Manipur amasung World Meitei Convention na taliba dabi singbusu sogatli haina palli. Manipuri Meitei Association Bangalore gi wakat cherol adu loop ki president retired Major Rajkumar Jhalajit Singh amasung General Secretary Nongthombam John Singh na khudyak pikhi. Assam Higher Secondary Education Council na Higher Secondary ahanba chahida mahiroi sing na mingchanbagi aroiba matam September gi tang 19 phawba sangdogankre. Mahiroi sing na council gi website www.ahscc.gov.in natraga Darpan gi admission portal www.darpan.ahscconline.in da changduna mingchanba yakhigani hairi. Guwahati Panjabari gi Sri Sri Gobind Mandir gi Mandopta Manipuri People's Front ki Kamrup District Committee semagi miphamama haukiba September gi tang 12 nongmaijing numita pangthokre. Miphamatuda MPF Kamrup District Committee gi oina President Laisram Birchandra, Vice President oina Khumomayum Anuradha amasung Ingudam Kishore Kumar, General Secretary da Sapam Raju, Assistant General Secretary Mayanglamam Suresh amasung Ningthaujam Priyadarshini, Secretary Arts and Culture da Mutum Monjubala, Secretary Finance Khoirakpam Kamaljit, Organizing Secretary Oinam Rajen, Secretary Sports and Youth Affairs Khangembam Monos Kumar, Secretary Media Communication and Publicity da Leisungmam Jadumani aduga Executive Member oina Leisungmam Raskishore, Thaunaujam Syam, Huirem Ojit, Mutum Okendra amasung Khetrimayim Raju Khanki. Mifam asida Manipuri People's Front ki President
Yengkhom Upendra Mifam Apu, Assam Manipuri Sahitya Parishad Kamrup District Committee ki Vice President Kaisam Hemchandrana, Athoiba Mitunglen Loinana, Puri Sabam Dr. Biramani Amadi Thokchom Ngauba, Manipuri People's Front Central Committee ki Advisor Anina, Dais ki Leiting Oiki. MPF Central Committee ki Vice President Laisungam Garokisornam Miyam Butaram na Oki. Laisungam Ingangamba Secretary General na Kasar District Amadi Sonai District Committee Animak Yamna Jang Semlagani Haiba Wapam Pongdoki. Athoiba Mitunglen Kaisam Hemchandra Nasu Mifamda Masagi Oiba Mot Pongdoki. MPF Central Committee ki Advisor Dr. Purisabam Piramanina Manipuri People's Front Kamrup District Committee Sembiki Tangai Fadabawa Kalon Kaya Tambiki Loinana Thokchom Ngauba Advisor Central Committee Nasu Manipuri People's Front ki Maruiba Mityang Amasung Pandam Kaya Nainabiki. Manipuri Sahitya Parishad Central Committee ki Secretary Laisungam Raskishore Nasu Mipamasida Maruiba Wapam Kamaram Tabiki. Secretary Media Communication and Publicity Central Committee ki Sanjeev Aurongbamna Mipamasibu Mapung Phana conduct ki aduga Assistant General Secretary Central Committee ki Maibam Rajuna Mipamda Waroisin Thamki Bagaloinana Mipamadu Mapung Phana Luisin ki haina MPF ki Secretary General Laisungbam Ingangamba Masung President Yengkhom Upendra ki Cherol da Phongdoragli. Binakandi Chabaganda Nauna Sariba Kaithil Mayada Pangthokiba Tharomamada, Binakandi GP na Silang Dunangarang Ningthau Kabanamita, Lakhipurgi MLA Kausik Rai Butaram na Okre, GPSC ki President Sarangthem Helen Babuna Mayai Tangba Loduna Pangthokiba Thoramda, MLA Sri Kausik Rai na Athoiba Mithung Aduga, BJP Binakandi Mandal President Vidyapati, BJP Kasar District Vice President Abhiram Sharma, President Anup Rai, OBC Chairman Ingudam Kantana Chingba Miyoi Singh Daista Phamki. Thauramda wa ngangladuna MLA na South Barak asida leiriba award apasing menselgani haibagi thajaba piki. South Barak da Nationalized Bank ama thamba, Police ki outpost ama thamba, Jogai Mathura High School bu Higher Secondary da upgrade tawhanba loinana athuba matamda hanging bridge ama Binakandi Ferry Ghat asida saragani haibagi wapam phongdoki. Loisilakpada Nandaibam Bimolna Nauna Saduna Ladybug Chabagan ki Kaithilasi, Nimit Kudingi Chang Naina Kaithil Kanabagi Wapam Pongdoki Amasung, Aruibada, GP President Namiamda Tagatwahi Pongdoki. Assam Manipuri Sahitya Parishad na Saknairaba Oja Aiba Dr. T.H. Paulen Singna Manungmatam Chadana Laikidabada Awaba Pongdokpagi Mipam Ama Parishad ki Maru Sanglen Silcharda Lupasigi General Secretary K.H. Dhiren Singna Mipam Mapu Oidana Pangthokre Mipamda N. Manihar Singh State Awardee S. Kamlakanta Singh Chairman Kokpin L. Bir Kumar Singh Secretary Assam Manipuri Kala Academy na Ikai Khomnajariba Mithung Oibiki Loinana Dr. Kunjalal Jendrabam President National Theatre Assam N. Dhiren Singh Assistant Secretary Assam Manipuri Sahitya Parishad Silchar Branch T. Debasis Singh Member Assam Manipuri Sahitya Parishad Niten Singh Member Assam Manipuri Sahitya Parishad Silchar Branch Dr. Y. Madhajit Singh Secretary Assam Manipuri Sahitya Parishad Silchar Branch na Laikhidraba Oja Singh asina hingling ita pangthoklamba thabak thauram Singh kaya palladuna wangangki Aroibada Laikhidraba Oja gi thawai mirelna Lairamlenda ingna chikna lairunaba minute ani tumina leptuna taibang mapugi maphamna thongnijaki Baskandi Junior College ta The Manipuri Literary Forum Assam na Dr. Thangjam Paulen Associate Professor Kasar College amasung Kabi Raghu Laisangthem Sahitya Academy Awardee Imphal Laikidabada awaba phongdokre Forum ki President Yumnam Nadia Chana Mipam Mapoiduna ngarang ningthau kaban mita pangthokiba awaba phongdokpagi mipamda Forum ki Vice President Konthaujam Manganjau Daista phangki Mipamna Laikidraba Saknairaba Oja ani ki punsi amasung khudi gi matangda Huirem Babaton Sanasam Bikramjit Wahengbam Horimhon Forum ki BP amasung President Chingbana wangangki Mipamna Laikidrabagi thawai mirelna taibung mapu ginakta ingna chikna lairunaba thonijaki bagaloinana imung manungi awabatasu sarugyari haina Forum ki Secretary Huirem Babaton ki cherol amada phongdorakli Democratic Students Alliance of Manipur Desam ki President Namairakpam Edison na luchingduna Jiribam ki Uchathol da leiba District Hospital dangarang Ningthau kabanamita koina chatuna yengsilure Phongset asigi matungda Desam ki President Namairakpam Edison na Paumisingda haikibada Desam gi akhanaba team ama January thada laktuna Jiribam gi hospital da award apasing yengsinki loina na mari leinaba authority dasu award apasing pibinaba demand tawduna amadi
Human Rights tasu complaint tawbagi mahi oina ngasi aikoina Jiri Hospital asida Doctor Specialist Mari yauna Doctor Taramangaromna miyam gi seba tawramba ubada thamoi sengna haraujai amati ahong bakharadi uba phangle hairaduna makata na phongdokibada Jiriba masi district ama oirabasu district amagi thakta hospital asi leitri full fledged district hospital ama ohenbiduna laifam thokpa doctor amadi staff sing thambiduna Jiriba miyam gi awaba si Manipur lengakna kokhanbina ba haiki चलिब चाही सिगी जनवरी थादा देसामगी अखनब टीम अमा लागा अखोई हॉस्पिटल से येंगजरब मतुंगदा येंगजरब मतुंगदा मसिगी अवारपा मयाम अमा अखोइना मणिपुर गवर्नमेंट मसि डिमांड तौब तकनबा अखोई ह्यूमन राइट कमीशन यावना अखोइना मसि कंप्लेन तौदना तौरुबगी मखा तारकपोइना अखोइना ngasi se mu mafam se la yengja matamda ahong mayam ama अखोई ubodi phangzare हारिब मफम स्टेज स्पेशलिस्ट डॉक्टर मरी यावरगा डॉक्टर तरा मंगा हेनबना मफम स्टेज मथौ पांथोक्तना मियामगी अना लायंगी थबक स्टेज अखोगी पुनिंग चंगना अखोइना थबक तौबिबा मसे अखोई उजरे मसिमक अखोई देसामगी माइकैदगी यामना थमोय सेंगना थागतपसि फोंदोकचरी मदु ओइरा फावबदा अदुगा मसिमकना हेक्तमक अखोगी जिरीगी मियामना थेंगनरिबा अना लायंगी मरी लेनबा मसि खुदोंचादबा सिंगसि कोहनबा ngamba हाइबदुमक्ति मसिना ओइद्रि मसिना मरम ओइरा हारगा जिरी दे लेरिबा मियामगी खुदोंचानबगदमक अखोइना जिरी सि डिस्ट्रिक्ट अमो ओइना 2016 दा मसि मणिपुर गवर्नमेंट ना लाउथोक पिखिबदुगी मतुंग तारकपो ओइना अखोइना चलिबा सही सिगी मनुंगदा अखोइगी हारिबा जिरीबाम लेरिबा अखोइगी हॉस्पिटल सि डिस्ट्रिक्ट हॉस्पिटल की चपचाबा फुल फ्लेजेड डिस्ट्रिक्ट हॉस्पिटल अमगी थाकता मसि ओनखतपियु मसि नतबा तारदी अखोइगी जिरी दे लेरिबा मियाम सिदेसिना खुदोंचादबा अदुम युमथंगनरिबा स्टेटता आसामदा तांजबगी फिल्म से अदुमक मसे अखोइ लेरगनि अदुना मसे यामना अखोइगी स्टेट को यामना इकाइनिङाइनि आसाम की याइफे युम्बा लोइसंगना पुथोखिबा कोविड-19 बुलेटिन की मतुंगिना आसाम दा ngarang मियोय जंगा गहमफुमरी की मसादा कोविड-19 पॉजिटिव ओइबे थेंगनखि मसिगी मनुंगदा कासार जिला दगी मियोय तरेट करिंगबन जिला दगी मियोय तरेट अदुगा हाइलाकांदी जिला दगी मियोय अमागी मसादा कोविड पॉजिटिव ओइबे थेंगनखि पॉजिटिव ओइबेगी चांग चादा 0.3 अमा ओइरी मणिपुर की हक्सेल लोइसंग थोपा पाव मतुंगिना मियोय चामग कुंथ्रा तरुक की मसादा ngarang कोविड-19 पॉजिटिव ओइबे थेंगनखि लाइचेद असिदगी मियोय चनी गा 35 फदुना हनख्रे लायंग चथदुना लेरिबा एक्टिव केस की मसिंगना लिसिंग अनि चट्रुकतरा तरेटनी मणिपुर दंगरang मियोय अमा लाइचेद असिना लेखिदबगा लोइनना लेखिदबगी अपुनमा मसिंग लिसिंग अमगा चनिपान तरानी थोइ सुख्रे अरोइबदा मरुइबा पाव अमुखन्ना बराक तंपाक की मफम कयादा कोविड की चेक्सिल थौरांगी मनुचना नीट अमसुंग सीसीई लिसिंगनिगा कुनमाथोय पांगथोखरे मसागी चही यांखै मापन सुरबा भूपेंद्र पाटिल गुजरात की 33 सुबा चीफ मिनिस्टर ओइना ngarang वासक लौख्रे तोंगान तोंगान बा वाकत कया यावरबा मेमोरेंडम अमा मणिपुरी मैतै एसोसिएशन बेंगलोर ना मणिपुर की मुख्यमंत्री दा पिसिनख्रे हायर सेकेंडरी अहानबा चहीदा मिंग चनबगी अरोइबा मतम सेप्टेम्बर की 19 फावबा सांगदोकअनख्रे गुवाहाटी पंजाबारीदा मणिपुरी पीपल्स फ्रंट की कामरूप डिस्ट्रिक्ट कमिटी सेमख्रे बिनाकांदी जीपीना लखीपुर की एमएलए कौशिक राय बुतारामना ओख्रे सकनाइरबा ओजा थंगजम पाउलेन अमसुंग कवि रघु लैसांग थेमना लेखिदबदा लुप कयाना मखाताना अवाबा फोंदोंनरगली जिरीबाम की हॉस्पिटल असी डिस्ट्रिक्ट हॉस्पिटल अमा ओहेनबिउ हाइना मणिपुर लेंगा के पुकनिंग सिंगसिलकली अमसुंग आसाम दंगरंग नौना मियोय चंगमागा 34 की मसादा कोविड की अनुभव केस थेंगनख्रे पॉजिटिव ओइबगी चांग चादा 0.3 अमा ओइरे लखीपुर ऑनलाइन यूट्यूब चैनल की खोमजिनबा पाव संदोकचबा ngasi gi oinadi matang asida loijare।